ngasi numida waram phongkhiba tuan tuan manipuri sefongsing amasum thokhiba thawdo wathoksingdagi maruoibe I pausing khonga saraga manipur top channel gi maikedi gi myam da thamjagi ahanbada polling station taragani thuida amuk hana March 5 da repol tawragani hawkhiba February 19 pangthokhiba ahanba tangaki taragani thuisuba Manipur Legislative Assembly election da mai pakna pangthokidraba polling station taragani thuida Election Commission of India gi section 58 ki subsection close to Representation of People's Act 1951 gi matungina amuk hana repol tawragani hari repol asi ani supa tangaki March 5 da pangthokodoriba mikhal asida repol asi pangthokani hari ayuki pung taretagi nungthilgi pung mari fawba bot thadanagadoriba sida repol tawgodriba polling station singa duri Imphal East District ki 1 Khundrakpam Kendragi 1/20 amasum Sarauthel Kangpopi District ki 51 Saitu ST Kendragi oina 51/46 New Kaithil Manbi amasum Susampur District ki 56 Thanglon Kendragi 56/5 Songsang 56/10 Maite amasum 56/11 Tinsuang amadi 57 Henglep Kendragi 57/20 Mazuron Kuki 57/31 N Singphai 57/34 Khoirentak 57/39 Moisang 57/49 Lainom amadi 60 Singhat Kendragi 60/36 Taikot amasum 60/43 Mokot yauna punna polling station taragani thuida repol tawragani haina Chief Electoral Officer Rajesh Agrawal na thadurokpa chirol amana haidi makasa tharakpo ina topa paw mana mikhal gi khatna sainaba gari kaya yauna yum kai kaya amanga ta thokre BJP gi workers singna haibisingna International Congress ki gari kaya akaya toy tonkre thawdok thokpam digi phangwa pawda ngarang sugunu kendra gi India gi National Congress ki worker Thingnam Rishikesh ki yum da hangba kemta BJP gi workers sing ni haibisingna sanglaktuna akaya toy singadu thowalamani hari ngarangi thawdo duda Maruti Gypsy ani Hyundai Sentro car ama Mahindra Bolero ama Honda Activa taret amadi Yamaha R15 bike amani hari thawdo dugi matangda Indian National Congress ki worker Thingnam Prem Kumar na phungdorakpada ngarang asi Thingnam ningthau laikai da leiba KMC numidang pung tararam tapa matamda BJP sokotpasingna laktuna thugairamani ngarang numidang BJP sokotpa miyoi khara Maruti Gypsy ani da lakhi amadi Congress ki kemanakta isai khongjinge tawbadigi tawduna bahairubadigi watho odu thokibani hai thawdok thokpam da sugunu kendra gi MLA AK Ranjit laktuna yengsinki nakalamuramda INC gi merep oiriba kendra sigi MLA K Ranjina phongdorakpada democracy gi fajaraba saktamasi gunda gi thawdok kayana masakthiyale hawkiba mikhal singda kendra sida santi oina mikhal pangthoklamane dubu handaga siguma thawdok thokpa si ikainingai ni gari sing thugairambagi mathakta imung fawbu sangduna akaya thoi thokolamba si atamnana mibu hat ke lakpani masigi mathakta INC bu sogatpa mi amabu fajiluba sisu lautuna du Sinbagi thawongni masigi thawong sina mikhal da mai pakpa ngamloi haina sa phungdokhi nakala maromda ngarang Kakching Khunou ningthau laikai da mikhal gi mari leinana thokiba thoaningdaba thawdo odu Congress ki workers singna nomai kapthorakpadagi thokibani haina BJP gi Election Women's Committee gi maikedi gi phungdorakli ngarang thawdo odu da hakthengna yaukhibi committee asigi member mayanglamam ongbi beni kobi nupi amana phongdokibada ngarang worker nupi singna Kakching Khunou area da hangba BJP polling booth sing koina satuna yengluraba matung maduda yauruba miyoi sing mayum da thinba satpada Kakching Khunou ningthau laikai da leiba Thingnam Rishikesh ki yum da hangba INC gi election camp mapa yorakpada lambi da gari mayam ama khamjinduna leramki maduda yamna sinba lambi edu lanthokna bohona bada camp adugi thongal da leramba miyoi khrana phajada boy wata khara ngangna rakpadigi satminariba na singna su phajada boy wata sijinaduna khumki Maduri Kanghaudana INC gi kem hangliba thongal dudagi numai kapthuraki numai kaplakpa duda yumlakta numai kaple haiduna khanghaudana masing yamlaba miyam horaktuna laibak thiba thawdo du thokibani hain spalakli atopa pawmanamo Zenda Kumar gadrak fariba gari ga mari amata lainadi napki kangbu amana ngarang ayuk pung mari makhai taba matamda Porompat Police Station konba khurai ningthobungdagi flag post yawba
Toyota Fornuser registration number MN06L3456 tagi fagat kiba drugs sing aduda kaisam thong kendra gi MLA oiramba langpo lapom Jayanta Kumar kari gumba hiram amatada mari lenedi haina thawdo osida sienariba Khurai Kongpal singambam lairak tagi Salam Khugendra gi manaunupa Salam Kheliana phungsing dorakli wafam singrang numidang athing bara pawmising unaba mada phongdokibani Magna Makata Dunhai, Gari Simamangta February Taragani to the Labani, Mikalgi, Court of Conduct Labor Maramna, Gari Ashigi Sesang on talk than a Labani, Narang Maki Mayamba, Salam Kogendrana, Tabak Satkani Haidun Pukibani, Magna Matokram flag post, Tielaga Satkibano Hypercondre, Miam Elzen the Kumar Bulana Kanbigano, Mark Taudosi the Kariguma Mataga Marie Lenedi Hanesu Sindoki. Makasa Tarapo in a top of Pawamana, Ukraine that Leba Sidigi Mahiroi Amata hostess or Henbigi report like Ministry of External Affairs, Bharatagi Lakpa, Mahiroi Singbu Ukraine hostess or in a Fazin do not have me have a report adu in the government Nasi Yaning the Pufundokre. Leba Sina war so all of Ukraine the Lady Barat Masa Kuding Maka, Mikup Kudingi Pau Faunari Hensu Makatana Fundoki, Wapamasi Russian government Bharatagi Laktuna, Mahitam Liba Barat Masakia. Kharkiv ki nongpok thangba Ukrainian city singda hostess oina fazin duna thammi haina claim tawkhraba matungda sengdorakhibada phongdokhibani Ministry of External Affairs ki wangangloi Arindam Vaccine phongdorakhibada Ukrainian authority na Bharat ki mairoi singbu Kharkiv amasum Ukraine gi nungsuk thangbada lairiba thangnaba mafam singdagi special train da laukthonaba honabada asobo mating pangni haki miyoi million 1.5 na khunda aduna lairiba Ukraine city gi Awang nongpok thangba saruk asina Russian force na landara pada khwaidagi soklaba maphamori mara asida Ukraine da Russian singna landaba sayol ama phajin khraba matung Ukraine da laidiba Bharat masa punama Kharkiv thaduknaba Bharat ki maikedi phongdokre makoina khong oirabasu Kharkiv pu kutakta thaduknaba haiki anoba advisory asina phongdorakhibada railway amasum bus ki khudongchaba phangaudraba mairosingna Kharkiv ka nakna laidiba mafam ahum haibadi Peshosin Babayamsum Besledip Kada Kong Oirabasu Satnaba Kanki India government ki report matung in a Ukraine houzik Bharat Masa Puna Lising ni Palom Tholakpayadana Lady Hensu Paus na Palakli Makasa Tarakpo in a state Sikoiba COVID-19 update Mamna Tamzagi Nasi Goiriba positivity rate si Kangta Taraktuna 1.5% the lady Punamiyoi Taragamapan Sunatagi Taragamapan Nauno COVID-19 positive over Teneraga Mio Lissing Magasaniga Maudragamapan Nauno COVID test toki Aduga Mio Amata Lake the Begi claim Taude Adugonga Sipuna COVID-19 positive over Krabamio Taragamapanasi Bisnupurdigi Ani Susampurdigi Ama Impal East the Ani Impal West the Gitaru Kakching the home Noni digi Ani Senapati digi Ani Tawal digi Ama Punamiyoi Taragamapan Nauno COVID-19 positive over Tenerakibani Makasa Tarapo in a top of palm, EBM, BBPet, thugaikhre Senabasing police na fakhre, Mamang Takun Ganipani Ahan Fierce Chemical Numita, EBM Amasum BBPet, missing thugaikhre Madi, Manghan with the Sienabamiani, Susampuram Kangpopi police na fare, Susampur police na 57/40 Lainom polling station na Ezenoiba, Onjalan, Kipgen, Laifam, K. Faizang Natha Sigi Amada EBM, Nungdang na thugaikhre Mari Lainana Susampur police na favani. Amaramna District Police Kangpokpina Mikal Numita 46/54 Lapland Polling Station Cycle Kendra BBP Thugaikhre Sienaba Molen Kamsai Khun Urkhul District gi Mongolun Haulai Saitaraga Phaduna FIR Lokhatkre haina CEO Manipurgi Sirolamana haidi Makasa Tarakpo ina topa paw mana Sambal Songadabigi ngaiduna lairiba miyoida miyamgi mihut oina thagaloisi Iramda Manipurdi ekoina warep lauzaraga kangadabani Chief Minister N. Biren Haikre, Dharma Yaudava, Nakalani, the Tonduna, Oizaba, Ngaiba, Sambal Songadabadi, Ngaiduna, Legadaba Muida, Miam Gimihud, or in a Tagalaroisi, Makoidi Minati, Mi or in a Sutambam Tokti. Wapamasi Lilong Kendra, BJP Gimirep, Oriba, Yum Kaibam, Antas Khan, Lilong Horibi, Mayalekai, the Liba, Markimayum, the Pantupa election, Gamari, Lenana, Piral Sinkatpagi, Taram, the Mana Fondokibini, Mana Makataraduna, Say Lissing. Ani ohumgi puari leba aikoina Meghalaya amadi Biharda wanom laga aikoigi leba kangadabnati iramda Manipurdi aikoina warep lauzaraga kangadabani Lilong Kendra si Langak semada yahun sira natragana opposition da lehen sira haibidu miyamna bot thadabada munna khalaga lepiyu sai taraga mangagi sasan taurabasingna
minority bu nungsiba saramlaga ima kaithel amadi house amata sabiramra makhoi minority bu thonglaka saba kangbuni kanaba loramdaida kanaba laukhraga inthokpira mangaktani BJP da dharmagi khenaba leiti aikhoi masel ikai khumnaba izat tawminaduna hingminasi hainasu pausna phungdokhi amaromdana kian khangalaga bot laugani haibigi wakhalon thadopiyu Radesham Taragani Suba Manipur Legislative Assembly gi Mikhal Gamari Lainana Thokpa Crime gi Thaudo Amada Hairo Kendra gi Manung Sanba Kak Mayai da Ngarang Numitang Pung Taraga Minute Nipurum Tabada Congress Party ki workers sing organizing na masakang da bamiyai kharana BJP gi worker na phamba dukana hum singkup sana thugairamle loinana masakang da basing aduna nongthak da numai round khara su kap tun miyam da aki khang piram na hari Thaudo du bu yamna kan yaning da ba phungdok tu na ngasi Kak mayai da miyamna wakat mi phambaga loinana karigumba makhatana kak mayai khunda crime tholok labadi madugi daita pumba Congress Party na pugo tabina haina warep lokre ngasi gi wakat mi phamadu da aikhoi ing sikpa pami dukan thugaiba numai kap yaning de haibna singba thaba plate card singsu painakhi matung da hero kendra gi MLA su oiba BJP gi mirep Dr. Thoksum Radesha masama hakthengna kak mayai da laktuna awaba taraba miyam unakhi Ngarangi Thaudo Dubu MLA na yamna kana yaning da phongdo paga loinana Thaudo du da senabasing athubu matamna fagana bo khonaragani haibigi thajaba miyam da pikhi atopa paw manamo Wangjing da phimu setpasingna bot ka mari leinana landaramle ngarang ihing Wangjing SK laikai da phimu setpa mi kun kuntra romna Wangjing Hodamba da leiba salam tomagi yumna numai kapsilamba Wangjing kaithel manaki moirangthem inaw tomagi imung manung da su nungna thajinduna ki helamba duga Wangjing SK yumnam leirakta leiba Bharatiya Dalit Sahitya Academy gi National Secretary oiriba yumnam Mahendra Kumar gi yumda sanglaktuna board khomba saduna thong hangdu halaga board loidriba phawba yumdagi mapan thokpa yaroi aikhoina thokpa thadakragani nakhoi imungi miyoi amata tholakano tholakagadi hatkani Thulaktrabadi karisu tawroi hain kian khanganbagi thabak satharamle thawong asina nupi angang loina kiba phole Thobal police ta complain tawbuda hayeng se ama iraklo hairakpadagi ngasi ayu osi Thobal complain tawrure adubu hauji phawba action amata lokhatpidre thawong asibu mafam adugi miyamna pena phungdorakli loinana thawong asiga sap manana SK lekai desu sap manaba mongda bothada tholakpa yaroi ki halambaga loinana nungna thajinduna aki akhang pokhale su hairi atopa pawmana Lebanon gi Hezbollah sipna US pu Russia Ukraine gi lan thoan bigi maral sikre Lebanon gi Hezbollah sip Yeset Hasana lewa pu punumit United States pu Ukraine na thokliba thoktok singi damak maral sikre amadi US ta thajaba thamliba miyoi singda Russia Ukraine gi lan dagi parama tamna batak singre wafam asi Hezbollah gi leader Syed Abbas Alna laikhitabigi kuntra suba kumon ga mari lainana pangthokiba conference amada television da wa ngang bar phungdokibin haina Lebanon gi National News Agency na report toki Ukraine amadi Russia gi marakta tholibisi yamna kudong thiningai ni haina Nasrallah warning pikhi haina phungdoraki amuka na topa marueba paw mana Mikhal gi irang hengalakli Kakching Khunou da gari kaya thugaikhre Tentha da petrol bomb Langsilamle Wangjing da numai round kaya kaplamle Mars manga da ni super tangaki wena pangtho kadoriba taragani to Suba Manipur Legislative Assembly election ga mari lainana tuan ma kendra kaya da hingsa gi thaba hengalakli yumgi polam sing yauna gari asauba amadi masa kya thugai bigi paw leptri ngara numidang pung 13 makhairom taba matamna Kakching district ki manung sanba all Kakching Khunou apun bigi in the National Congress ki candidate Khetrimim Kennedy gi home polling oiriba mafam sing da BJP gi yamlabu workers sing na Makong mari panba gari amadi ani panba gari kaya amangata thonkri hari press na thodok thopam digi phangba pawda INC ki hard worker oiriba thingnam Rishikesh ki yumda masing yamlaba BJP gi workers sing amukta da omsilaktuna ma ki get thugaiki loinana ma ki sumang amadi get mayada khama centro car ama bolero ama gypsy ani activa tare amasum R15 ama thugaiba loinana mathak makha ontolaga thanambani hari loinana BJP gi workers sing sathagiba Thawong adugi ona tainabada lana haijinduna miyoi ahum police na fazilur hari nakala maromda Khongjom police station gi manung sanma Tentha Khongbal da leiba Naurem Jitendra amadi Naubi gi yumda ngasi nungalamdai pung 2 minute kullom tabada sakangda bisingna petrol bomb langsinduna pokhailam lehri thaudo du da thoidokpa asu apan yawbagi pawdi press na fangdri thaudo du gi matangna laikai myamna phongdorakpana handak election ga mari leinana Tentha da
BJP amadi Congress workers singi marakta pamdaba thawdok kya leptana thokre democracy gi fajaraba masak adugi mami samlakpagum tawi hairaduna machin manaw amadi sagainate yengdana mikhal gamari leindana khut thanaba amadi pose kya mangan takanba haibisi lebak thibani nakalamaromda Wangjing SK lekaida phimu setpa mi kun kunthra romna Wangjing hodam da leba salam tombi yumna nomai round kya kapsilamle Wangjing kaithil manaki moirangthim ibotombi gi imung lesu BJP gi yamlabu workers singna nung thajilamki Wangjing SK da Yumnam Lairakta Laiba, Barates Dalit Sahitya Academy ki National Secretary Oiriba, Yumnam Mahendra ki Yumnasu Numidang Pung Taramatugi Min Yankairum Tabada, Mawai Mamit Kumjinba Mioikya, Sanglaktuna, Lakaduriba Mikalasida Imungi, Mioigi Amata Bot Hadava Tulakpiari, Wangjingi Bot Ogadavani, Tentha Tentagi Tupat Ogadavani Hairaduna, Bot Hadava Tulalabdi Kudong Tiba Nangani Haina, Hendrada, Kihanbagaloinana, Mongol. Than blab kya thugaikhre natana furniture gi polam kya so amang ta tholam ki haina Mahendra masana permission of fundoki thawdo du gi matana Manipur police ki SI amaga civil dress set pa aniga laklaga thawdo du yengsilam ki khudakta o sida phone tawduna thawdo du gi matangna pawdam laba matungda ngase yupung tarelom tabada wakat chirol ama tharao police na investigation lakani hairabasu nungthil pung ani fawba kanamata lakedi haina fundoki Lushilakpo na ten mapau khran labuk ta satluba lomi manga ZRA gi kadar singna pharaga tamthina furuga thadorokle Indo Memarngam khoi da leiba Chuchangpur district ki Singat sub division gi manung sana leiba Suwangphu khul da labuk ta satluba lomi manga laholup ZRA gi kadar singna ngarang nungthil pung ahum dagi mari rom taba fawba phajinduna thamlaga tamthina furuga thadorokle haidi pausna ai thawdo du soklaba mioi singa dudi Manson Khuk sai kunga mathoi apokpa manglam ka Paumin thang sei kuntra gamari apokpa thangja swan thangkhanpu sahi kuntra gatare apokpa tinsu wan mang kawi makoi mari mag suwangphu khuldagini lomi singa dubu phubar sena bene have ZRA gi kadar mari gi mathakta lokatpam dokpa thabak lokat piu haina singat kendra da nauna sema political party KPA gi mirep oikiba silum thangna singat police station wakat chirol ama pising krari Pausin hai makhoi ngara nungthil lobuk ta satpa matamda ZRA gi miyoisina faraga moban lai da leiba designated camp da pusinki mafam adura makhoi bu tamthina phuraba matungna thawdo sigi matangna kanagumba amata da haidokpa yadi haidoklabadi hatkani hana kianki loinina tungna makhoina zawmi gi aningba pambi gi miyok thabak amata tawroi haina khuyek pianki thawdo sigi matangda maraibak thiraba singa duna zawmi singi aningba pamba haibisi handaki mikhala duda KPA gi mirep sogatpa adubuni singat kendra ra BJP gi mirep jinsu wan hau nataba atopada sagatpa haibisi zawmi singi natragana ZRA gi aningba apambi gi mayoktani haina su phungdokhi tentakpa pawmana Congress ki paw phongjadre Congress na lamdam asida phongliba pauksi singi marakta misang mikhai naiba miyeng yengba loinana numidang wairamda phongbagi pauksi singbu ikaiba pibagi thawong satharakpa sibu yaningdaba phongdoktuna ngasi Congress ka mari leinaba paw phongjadre editor kanglai pakhimaira aduga hojikoina di myam paus matang se lusinjarage amasum pathoksagi vida soikiba lankiba yaurus myam ngakphigani amasum matam gi ba maru ebe I pausing su myam dale palaitana update pizara kaina channel sigi mekedi gi myam na thamjari and thank you